Yairipok Police Station Akonba Yairipok Chandrakhong Lambi the Labor Golden Pillar Foundation School Mamangda accident hokpada mioi mari asok apan nangkre thaudog asing asi ayupung mapan khare helakpa matamda thokibane mafam adudagi fangba pauda Yairipok Bazar dagi Yairipok Khoirom tamna thaurakpa Saktiman amana school asigi mamangda khamduna leiba angoba machugi van ama gari macha Honda Activa ama Grazla amadi NV amada thomjin badagi mioi mari asogapan nangkhibane thaudok asida hairiba gari sing asisu amang ata thokhi thaudok adu da asogapan nanglaba sing adudi Yairipok Khoirom mayai Leikai dagi hidang mayuma Sar Chandra Sharma chahi nifumanga Khoirom Makha Leikai dagi haubama Syam Sundar Maitei chahi kunthra taret Laishram Ibomcha chahi nifu amadi Saikhom Geet Chandra Singh chahi kuntrani makoi sing adu hospital da pukhatuna laikana khre hairi Saktiman adu buthorakhiba driver aduna Kamjong district manung chanba Sungrengam Kamsong Khulendagi chahi kuntrani thoi suraba angam kawi hairi